aina si second position taba ngamjarpagi credit se aigi whole family aibu angang oringai dagi tambi takpirap ka oja sing amadi aina angang oringai dagi class 10 bau tamjarpa aigi heritage convent school moi singda pijaninge exam sida aina khwaidagi nungai khiba subject ti maths na nungai khi subject loimak nungai khi adubu Manipuri na kitang nungai khi de aduga aina hajik phangjar iba marks ai isana dum satisfied ojare dum ojare haina khalle adudagi aigi hobbies ti ai painting tawe ai singing so dum pame ai aduga badminton so dum sanai aduga ai tungda IFS Indian Foreign Service pame adu oijage hana khalle aduga nongmada ai pung asuk haina khaidokte ayukta ama adagi nungdang tumamdai sida ama panabadi adum hotna jai aduga pung asuk haina khaidogadi pade aduga nongmada yam hena adum pagi bisawe yamna keno tawba nimit oragana aduga lyrics se aina concentrate tawba ngamde haidi tokthokpa adumaina tawbasu adum yawre aduga pung exact asuk pa haibadu aigidi leite haina hajini COVID-19 na maram oraga online class ahan bahor ko matamdadi adjust tawba yam wai kegino da yamna anauba method amuktabaw experience tawdriba method amda introduce tawrpanina adubu khara tha khara leiraba matungdadi adum hainare aduga nungai bas dum phawre adu offline na budi hena nungai adubu kemta tawdana offline yadre haina laithok toi saruk budi online da tawbirak pase yamna phai haina khalle aduga adudagi kana basu adum lawbu ngamjaki aduga exam tawrak pase sina nungai ena khanjai kegino da aikhoina hotna jariba pajariba myam do exam se tawdra taragadi hotna bido kyam aina kyam hotna grage aigi ability aina kyam keno tawba ngambage habde exam se tawramdradi khangba zu ngamamoi haina khalle duna exam tawrak pase yam nungai je ai tuition de dum subject khuduma ki dum chatle aduga online da pulap chatpada yawbunina online da convert tawrpanina aigi family circle da khangna bo ja leiba moida su yamna chawna credit peninge aina khangdaba lerakpa matamda moina dum help tobiba audai moi mayumda chatpa aduna ai ngonda su yam thina helpful oigi adu yawmdradi si yorokpa ngamoi haina so dum khalle heritage da ai preparatory prep tagi horaga class 10 bause dum tamjar e amu folk school hongak ai school se decide tawjadri ai parents ka loina tawraga decide tawgena han khalle hojikti decide tawdri general line da dum chatkani ai physics amodi maths da hena focus pining ai ne am pamjab se ai painting yamna pamjai isai sakpuja dum pame aduga badminton su ai adum regularly adum sanajai aigi bubok amadi ne moida yam chawna pininge kegino da aigi bubok na aigi like pap da dum samgi ba aigi parents ka laite bubok ka dum lai maga loinar pa adu magi support yawdradi moi ani gi support yawdradi ai ngammoi haina su khalle adudagi di heritage ki oza mayam moina aingonda yam thina thajaba thambi ba amadi yamna support tobiba moi da su pijaninge krite aina hona jagi ba update pi gi ba exam du gi matung ina ije dum 10 bawgi manung di yawni khale da top 3 di yam aduda emphasis ti biru de aduga 10 bawgi manung di yawni di khale aduga 2 si di kitang second da khatang ngak pa regularly adum like pa ba aduga hojik ti tuition je anambana chatnare adu tuition chatkira chatlora akhoi board na piri ba textbook se yam phajana understanding to ba textbook ta emphasis bi be yam maru oi haina khanjaninge aduga hayeng be khale hara ngasi nungdang like pa ba gumba na taba regularly aina ngasi khara paraga adumaina semgolak pana hena kana gani haina khan punam kawje ai isa akum pokpai manungda isa ni pi hanni magna ani subani isa nu pani aroi betuna isa ni pini ngasi isa na second position larupase aina mamangda mana tumdangai sadangai khona jagiba lairik pa jagiba mapana duty chatangai mayamgi officer ngai gi complaint sarasu masagi tuition nangnaba thingiba nong tare numcha sare adu khangdangai tuition chatana lairik pa dana school gi heritage gi ojangai na si tauchi haiba punamak illaga moi punamak ko khosamnaraga si yoba phangbase awaba khutimak to isagi ngasigi rank sina punamak se ko pangamabra na ai khanjai magi hona zaman mahiyar le haina khantar balaitana adum pajarak pani aduna chinda haidraga su pungda de ai isa sina hona jari se nomdi soidana khoibu mana soidana masakta arani haibase pungda de khanjai adu ngasi adugi ahanba tangkakti yawa phanga brana pung si dai se leje mana tawriba khuding makse ma fulfill oiba ngamjana ba haina mana si tausi haibase maga tanaraga makha kai tausi ke haibedo tawraga apam khuding mak thungba ngamna ba hona gena thamoi se khanjeri singna abda yam nungai bawje
ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯁꯤꯕꯥꯏ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯆꯠꯄꯒ ꯏꯆꯥꯒꯤ ꯁꯨꯃꯥꯏꯅ ꯇꯨꯏꯁꯟ ꯃꯌꯥꯝꯒꯤ ꯇꯨꯏꯁꯟ ꯀꯜꯆꯔ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯁꯤ ꯄꯣꯠꯁꯤ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯩꯗꯣ ꯐꯪꯉꯕ ꯑꯍꯥꯟꯕ ꯃꯍꯩ ꯐꯪꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯕꯥꯏ ꯃꯆꯥ ꯑꯣꯏꯕꯁꯤꯗꯤ ꯏꯆꯥ ꯁꯦꯝꯕꯁꯨ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯈꯟꯖꯜꯂꯛꯑꯦ ꯁꯦꯡꯅ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯑꯃꯅ ꯑꯃꯨꯛ ꯀꯧꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯀꯧꯒꯅꯤ ꯇꯧꯋꯦ ꯑꯗꯣ ꯏꯆꯥꯒꯤꯁꯨ ꯁꯦꯝꯗ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯟꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯥꯒꯤ ꯈꯜꯂꯒ ꯏꯆꯥ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯍꯩꯁꯦ ꯐꯪꯉꯕ꯭ꯔꯥꯅ ꯈꯟꯖꯔꯦ